ꯑꯍꯥꯟꯕꯃꯛꯇꯗ ꯐ꯭ꯂꯣꯛꯇꯟ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯔꯨꯖꯤ ꯈꯨꯃꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯤ ꯊꯥꯗꯣꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯄꯤ ꯊꯥꯗꯣꯏ ꯀꯧꯕ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯍꯥꯛ ꯑꯁꯦ ꯈꯔ ꯊꯣꯏꯆꯠꯅꯕ ꯃꯤꯇꯥꯅꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯌꯥ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯄꯤ ꯊꯥꯗꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯁꯝꯕꯣꯠ ꯈꯣꯏꯔꯤꯉꯩꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯨꯝꯂꯒ ꯅꯨꯡꯗꯨꯝꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯨꯝꯖꯤꯜꯂꯛꯄꯣꯏꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯉꯣꯟꯗꯗꯤ ꯄꯥꯟꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯁꯟ ꯑꯗꯨꯗ ꯄꯥꯟꯗꯨꯅ ꯈꯨꯗꯛꯇꯨꯗ ꯕꯣꯝ ꯇꯨꯗꯨꯅ ꯁꯤꯔꯦ꯫ ꯁꯟ ꯑꯁꯤꯕ ꯑꯗꯨ ꯎꯕꯗ ꯅꯨꯡꯅ ꯊꯥꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯄꯤ ꯊꯥꯗꯣꯏ ꯁꯥꯍꯧꯋꯤ꯫ ꯇꯧꯗꯨꯝ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯁꯟ ꯑꯁꯤꯕ ꯑꯗꯨ ꯍꯥꯞꯂꯒ ꯀꯕꯨꯏ ꯈꯨꯜ ꯑꯃꯗ ꯄꯨꯔꯛꯂꯕꯣꯏꯔꯦ꯫ ꯒꯥꯔꯤ ꯑꯗꯣ ꯃꯆꯤ ꯑꯃꯗ ꯊꯩꯖꯤꯜꯂꯝꯂꯒ ꯌꯨꯝꯕꯨ ꯀꯧꯕꯨꯏ ꯑꯗꯣ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯀꯧꯕꯨꯏ ꯑꯗꯨꯒꯤ ꯃꯥꯡꯒꯣꯟꯗ ꯂꯩꯕ ꯎꯄꯨ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯑꯗꯣ ꯄꯤ ꯊꯥꯗꯣꯏꯅ ꯎꯍꯧꯔꯕꯣꯏꯔꯦ꯫ ꯑꯁꯤꯡꯕ ꯄꯤ ꯊꯥꯗꯣꯏꯅ ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯈ꯭ꯔꯤꯕ ꯑꯁꯦ ꯀꯧꯕꯨꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯆꯪꯒꯦ ꯂꯥꯛꯄꯅꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯞꯅ ꯆꯪꯂꯒ ꯎꯄꯨ ꯁꯔꯪ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯣ ꯈꯨꯝꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯄꯨꯅꯥ ꯄꯥꯟꯁꯤꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯌꯨꯝꯕꯨ ꯑꯗꯨꯕꯨ ꯍꯧꯗꯣꯔꯛꯏ꯫ "ꯍꯣ ꯏꯄꯥ, ꯍꯣ ꯏꯄꯥ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ꯫ ꯑꯩꯅꯦ ꯄꯤ ꯊꯥꯗꯣꯏꯅꯦ꯫ ꯂꯧ ꯁꯨꯕ ꯐꯔꯕ ꯁꯟ ꯂꯥꯕ ꯑꯃꯠꯇ ꯌꯣꯟꯖꯒꯦ"꯫ ꯃꯅꯨꯡꯗꯒꯤ ꯀꯕꯨꯏ ꯑꯍꯜ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗ ꯄꯤ ꯊꯥꯗꯣꯏꯅ "ꯅꯣꯡꯉꯥꯜꯂꯒꯗꯤ ꯌꯥꯗꯦ, ꯍꯧꯖꯤꯛꯃꯛ ꯆꯤꯟꯕꯒꯤ ꯋꯥꯅꯤ, ꯍꯧꯒꯠꯇ꯭ꯔꯕꯁꯨ ꯌꯥꯏꯌꯦ, ꯁꯟ ꯑꯁꯦ ꯁꯨꯃꯥꯡꯗ ꯊꯅꯝꯂꯒꯦ, ꯃꯍꯨꯠ ꯑꯣꯏꯅ ꯃꯥꯡꯒꯣꯟꯗꯒꯤ ꯎꯄꯨ ꯁꯔꯪ ꯑꯁꯦ ꯄꯨꯈ꯭ꯔꯒꯦ" ꯍꯥꯏꯔꯕꯣꯏꯔꯦ꯫ "ꯑꯦ, ꯑꯗꯨꯕꯨꯗꯤ ꯄꯨꯖꯈꯣꯅ" ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ꯫ ꯄꯤ ꯊꯥꯗꯣꯏꯅ ꯁꯟ ꯑꯁꯤꯕ ꯑꯗꯣ ꯀꯧꯕꯨꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯎꯄꯨ ꯁꯔꯪ ꯑꯗꯣ ꯁꯝꯖꯤꯟꯅꯗꯨꯅ ꯄꯨꯔꯒ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯛꯂꯕꯣꯏꯔꯦ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯔꯨꯞ ꯄꯤ ꯊꯥꯗꯣꯏ, ꯑꯩꯕꯨ ꯊꯥꯗꯣꯛ, ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯄꯤꯔꯝꯒꯦ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯄꯤ ꯊꯥꯗꯣꯏꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯊꯣꯔꯛꯂꯦ꯫ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤ ꯊꯥꯗꯣꯏꯗ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯄꯨꯔꯗꯨꯅ ꯄꯤ ꯊꯥꯗꯣꯏꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯗꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯅꯨꯃꯤꯠ 10ꯅꯤ 10ꯅꯤ ꯀꯣꯏꯔꯨꯔꯒ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯄꯤ ꯊꯥꯗꯣꯏꯕꯨ ꯀꯜꯂꯛꯄ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯟꯅ ꯉꯥꯡꯅꯩ꯫ "ꯃꯁꯤꯕꯨ ꯀꯔꯤ ꯃꯤꯅꯣꯅꯦ? ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯅꯕꯅꯤ ꯍꯥꯏꯗꯅ ꯍꯣꯠꯅꯔꯒ ꯃꯥꯗꯤ ꯃꯁꯛ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯗꯨ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝꯅ ꯐꯖꯅ ꯁꯥꯔꯤꯕ, ꯁꯅꯥ ꯂꯨꯄꯥꯅ ꯇꯦꯛꯊꯕ ꯃꯈꯩ ꯂꯩꯔꯤꯕ, ꯃꯁꯤꯃꯛꯇꯕꯨ ꯍꯥꯠꯇꯕ ꯌꯥꯗꯦꯗ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯂꯣꯟꯅ ꯆꯪꯂꯛꯂꯒ ꯄꯤ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯅꯨꯡꯅ ꯅꯣꯡ ꯆꯨꯕꯒꯨꯝꯅ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯤ ꯊꯥꯗꯣꯏꯗꯗꯤ ꯄꯥꯟꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯟꯗꯨꯅ ꯈꯨꯗꯛꯇ ꯁꯤꯔꯦ꯫ ꯂꯧꯁꯤꯡ ꯂꯩꯕ ꯄꯤ ꯊꯥꯗꯣꯏꯅꯤ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯣ ꯄꯣꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯎ ꯑꯃꯗ ꯉꯥꯗꯨꯅ ꯐꯝꯍꯜꯂꯦ꯫ ꯃꯃꯥꯡꯗ ꯑꯆꯥ ꯑꯊꯛ ꯍꯥꯞꯄ ꯂꯨꯃꯥꯏ ꯑꯃꯁꯨ ꯊꯝꯃꯤ꯫ ꯌꯦꯡꯕꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯥꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯃꯤꯅꯥꯏ ꯃꯤꯁꯦꯟꯒ ꯂꯣꯏꯅꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯏ꯫ ꯃꯁꯛ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯣꯠ ꯌꯣꯜꯂꯝꯕ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯗꯣꯂꯥꯏ ꯑꯗꯨ ꯊꯥꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯤ ꯊꯥꯗꯨꯅ ꯄꯣꯠ ꯂꯩꯔꯨꯅꯕ ꯌꯥꯊꯪ ꯄꯤꯔꯦ꯫ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯑꯗꯨꯅ ꯍꯪꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯈꯨꯝ ꯈꯨꯝꯗ꯭ꯔꯦ꯫ ꯄꯥꯎ ꯑꯁꯦ ꯇꯥꯔꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯗꯣ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯊꯔꯒ ꯄꯣꯠ ꯌꯣꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯃꯥꯅ ꯍꯪꯕꯗꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯈꯖꯤꯛ ꯏꯜꯂꯨꯕꯗ ꯏꯁꯤꯡꯗ ꯖꯣꯝ ꯂꯥꯎꯅ ꯇꯥꯈ꯭ꯔꯕꯣꯏꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯔꯨꯝ ꯑꯃꯗꯒꯤ ꯄꯤ ꯊꯥꯗꯣꯏꯅ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ "ꯑꯩꯒꯤ ꯅꯨꯄꯤ ꯏꯁꯤꯡꯗ ꯏꯟꯊꯨꯗꯨꯅ ꯍꯥꯠꯂꯦ" ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯂꯥꯎꯔꯛꯄꯣꯏꯔꯦ꯫ ꯃꯥꯅ ꯄꯪꯂꯥꯎꯗ ꯂꯥꯎꯕ ꯑꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ "ꯃꯔꯨꯞ, ꯑꯩꯅ ꯂꯥꯜꯂꯦ, ꯑꯩꯅ ꯈꯪꯗꯗꯨꯅ ꯈꯖꯤꯛ ꯏꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯏꯔꯣꯏꯕ ꯍꯩꯔꯝꯗꯕꯗꯒꯤ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯕꯅꯤ, ꯑꯩꯅ ꯍꯥꯠꯄꯅꯤ, ꯋꯥ ꯑꯁꯦ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ", ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯈꯧꯖꯥꯎ ꯑꯃ ꯄꯤꯔꯝꯂꯦ꯫ ꯃꯗꯨ ꯄꯨꯔꯗꯨꯅ ꯄꯤ ꯊꯥꯗꯣꯏ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯄꯤ ꯊꯥꯗꯣꯏꯅ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯄꯁꯤ ꯎꯔꯒ ꯃꯥꯒꯤ ꯌꯦꯛꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥ ꯑꯃꯨꯛ ꯇꯥꯅꯩ꯫ "ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯃꯥꯕꯨ ꯃꯥꯡꯅꯅꯕ ꯁꯤꯜꯂꯒ ꯃꯥꯅ ꯊꯣꯏꯅ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯜꯂꯦ, ꯅꯨꯡꯉꯥꯏꯔꯦ,
ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯃꯗ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯄꯤ ꯊꯥꯗꯣꯏꯕꯨ ꯅꯝꯗꯨꯅ ꯐꯥꯔꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯦ ꯑꯗꯨꯒ ꯉꯧꯕꯣꯡ ꯈꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯁꯥꯖꯝ ꯅꯥꯟꯗꯨꯅ ꯄꯨꯔꯛꯂꯦ ꯅꯣꯡ ꯉꯥꯜꯂꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯄꯤ ꯊꯥꯗꯣꯏ ꯌꯥꯎꯕ ꯉꯧꯕꯣꯡ ꯈꯥꯎ ꯑꯗꯣ ꯇꯨꯔꯦꯟꯗ ꯊꯥꯗꯅꯕ ꯂꯝꯄꯥꯛ ꯑꯃ ꯐꯥꯎꯗꯨꯅ ꯄꯨꯔꯛꯄ ꯑꯣꯏꯔꯦ ꯑꯁꯨꯝ ꯄꯨꯔꯛꯄꯗ ꯋꯥꯔꯗꯨꯅ ꯈꯥꯎ ꯑꯗꯨ ꯊꯥꯔꯒ ꯎ ꯃꯔꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯄꯣꯊꯥꯕꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯇꯥꯂꯛ ꯑꯁꯤꯗ ꯌꯥꯎ ꯁꯦꯟꯕ ꯅꯨꯄꯥ ꯑꯃ ꯌꯥꯎ ꯁꯪꯒꯨ ꯑꯃ ꯍꯣꯏꯔꯗꯨꯅ ꯂꯥꯛꯏ ꯌꯥꯎ ꯁꯦꯟꯅꯕ ꯑꯗꯨꯅ ꯃꯃꯥꯡꯗ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯨꯕꯗ ꯃꯅꯨꯡꯗꯒꯤ ꯄꯤ ꯊꯥꯗꯣꯏꯅ ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯂꯥꯎꯔꯛꯄ ꯑꯗꯣ ꯌꯥꯎ ꯁꯦꯟꯅꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯄꯤ ꯊꯥꯗꯣꯏꯅ ꯃꯅꯨꯡꯗꯒꯤ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡꯅ ꯑꯩꯕꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯌꯨ ꯍꯥꯏ ꯑꯩꯅ ꯌꯥꯗꯦ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯉꯧꯕꯣꯡ ꯈꯥꯎꯗ ꯍꯥꯞꯂꯤꯕꯅꯤ ꯌꯥꯎ ꯁꯦꯟꯅꯕꯅ ꯍꯥꯏ ꯑꯩꯗꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤꯡꯉꯤ ꯌꯥꯔꯕꯗꯤ ꯑꯩ ꯑꯣꯏꯒꯦꯅꯦ ꯑꯗꯨꯗꯤ ꯄꯨꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯎ ꯑꯩ ꯊꯣꯛꯂꯛꯀꯦ ꯅꯪꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤꯡꯂꯕꯗꯤ ꯑꯩꯅ ꯈꯥꯎ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯑꯁꯤꯒꯨꯝ ꯆꯪꯉꯨ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯄꯤ ꯊꯥꯗꯣꯏꯒꯤ ꯋꯥꯁꯤꯗ ꯑꯄꯪꯕ ꯌꯥꯎ ꯁꯦꯟꯕ ꯑꯗꯨ ꯊꯥꯖꯔꯦ ꯈꯥꯎ ꯃꯆꯤꯜ ꯑꯗꯣ ꯊꯣꯛꯄꯗꯒꯤ ꯄꯤ ꯊꯥꯗꯣꯏ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯌꯥꯎ ꯁꯦꯟꯕ ꯑꯗꯣ ꯃꯅꯨꯡꯗ ꯆꯪꯍꯜꯂꯦ ꯄꯤ ꯊꯥꯗꯣꯏꯅ ꯈꯥꯎ ꯃꯆꯤꯟ ꯑꯗꯨ ꯆꯦꯟꯅ ꯄꯨꯟꯁꯤꯜꯂꯒ ꯌꯥꯎ ꯁꯪꯒꯨ ꯑꯗꯣ ꯑꯣꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ ꯈꯥꯎ ꯄꯨꯔꯛꯄ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯒ ꯍꯧꯒꯠꯂꯛꯇꯨꯅ ꯈꯥꯎ ꯑꯗꯣ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯂꯒ ꯆꯠꯄ ꯍꯧꯔꯛꯂꯤ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯌꯥꯎ ꯁꯦꯟꯅꯕꯅ ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯖꯔꯒꯦ ꯍꯟꯅ ꯍꯟꯅ ꯂꯥꯎꯔꯛꯄꯗ ꯁꯤꯗꯧꯔꯕ ꯅꯪꯁꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯁꯥꯔꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯔꯕꯥꯟ ꯌꯧꯔꯦ ꯃꯗꯨꯗꯒꯤ ꯅꯪ ꯃꯟꯇ꯭ꯔꯤ ꯑꯣꯏꯖꯔꯣꯀꯣ ꯍꯥꯏꯔꯒ ꯈꯥꯎ ꯑꯗꯣ ꯃꯆꯤ ꯄꯥꯏꯔꯒ ꯏꯌꯥꯏ ꯌꯧꯅꯕ ꯂꯥꯛꯇꯅ ꯂꯪꯈ꯭ꯔꯦ ꯖꯝ ꯂꯥꯎꯅ ꯏꯁꯤꯡꯗ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯖꯨꯔꯨ ꯖꯨꯔꯨ ꯍꯥꯏꯅ ꯈꯥꯎ ꯑꯗꯣ ꯏꯁꯤꯡ ꯃꯈꯥꯗ ꯂꯨꯞꯊꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯄꯪꯕ ꯌꯥꯎ ꯁꯦꯟꯕ ꯑꯗꯣ ꯄꯤ ꯊꯥꯗꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯈ꯭ꯔꯕꯣꯏꯔꯦ ꯁꯣꯝꯗ ꯄꯤ ꯊꯥꯗꯣꯏꯗꯤ ꯌꯥꯎ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯥꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯗ ꯏꯁꯤꯡꯗ ꯊꯥꯗꯔꯝꯕ ꯄꯤ ꯊꯥꯗꯣꯏꯅ ꯌꯥꯎ ꯁꯪꯒꯨ ꯑꯁꯤ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦ ꯑꯗꯨꯅ ꯃꯥꯕꯨ ꯌꯦꯛꯅꯔꯨꯕ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯔꯨꯞ ꯁꯥꯟꯅꯔꯦ ꯃꯈꯣꯏꯅ ꯃꯥꯅ ꯆꯠꯂꯨꯕꯗ ꯀꯝꯗꯧꯏ ꯍꯪꯕꯗ ꯄꯤ ꯊꯥꯗꯣꯏꯅ ꯈꯨꯝꯂꯛꯏ ꯃꯐꯝ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯎꯅꯔꯛꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯃꯌꯥꯝꯕꯨ ꯑꯃꯨꯛꯇꯪ ꯎꯅꯤꯡꯉꯤ ꯍꯥꯏꯍꯧꯏ ꯃꯌꯥꯝ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯆꯠꯅꯤꯡꯉꯤ ꯍꯥꯏꯅꯔꯛꯏ ꯄꯤ ꯊꯥꯗꯣꯏꯅ ꯑꯗꯨꯗꯤ ꯑꯩꯅ ꯆꯠꯂꯨꯕꯗꯨꯃꯥꯏꯅ ꯍꯥꯟꯅ ꯆꯠꯄꯤꯌꯨ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯂꯣꯏꯅ ꯌꯥꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯉꯧꯕꯣꯡ ꯈꯥꯎꯒ ꯂꯣꯏꯅꯅ ꯄꯤ ꯊꯥꯗꯣꯏꯅ ꯂꯝꯖꯤꯡꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯌꯧꯔꯛꯂꯦ ꯄꯤ ꯊꯥꯗꯣꯏꯅ ꯍꯥꯏꯁꯤꯟꯅꯩ ꯃꯔꯨꯞ ꯄꯨꯝꯅꯃꯛ ꯄꯪꯀꯨꯏ ꯀꯨꯏꯅ ꯂꯩꯔꯛꯀꯅꯨ ꯅꯨꯄꯤ ꯑꯉꯥꯡꯅ ꯋꯥꯒꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯍꯔꯥꯎꯕꯅ ꯏꯔꯥꯡ ꯂꯥꯡꯅꯩ ꯑꯃꯅ ꯍꯥꯏ ꯑꯩꯗꯤ ꯂꯧ ꯂꯣꯏꯗ꯭ꯔꯤ ꯐꯠ ꯍꯦꯛ ꯂꯥꯛꯀꯅꯤ ꯑꯃꯅ ꯑꯃꯨꯛ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯔꯕꯗꯤ ꯑꯩꯗꯤ ꯈꯔ ꯀꯨꯏꯅ ꯍꯦꯛꯇꯃꯛ ꯂꯩꯊꯣꯔꯛꯀꯅꯤ ꯆꯔꯥꯡꯅꯩ ꯄꯤ ꯊꯥꯗꯣꯏꯅ ꯃꯈꯣꯏ ꯑꯃꯃꯝ ꯃꯈꯣꯡ ꯃꯈꯨꯠ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯦ ꯑꯗꯨꯒ ꯈꯥꯎ ꯑꯃꯃꯝꯒꯤ ꯃꯅꯨꯡꯗ ꯆꯪꯍꯜꯂꯦ ꯊꯧꯔꯤꯅ ꯈꯥꯎ ꯃꯆꯤꯟ ꯑꯗꯣ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯦ ꯑꯗꯨꯗꯒꯤ ꯏꯁꯤꯡꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯥꯗꯈ꯭ꯔꯦ ꯈꯥꯎꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈꯥ ꯊꯦꯡꯅ ꯂꯨꯞꯊꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯂꯩꯀꯥꯏꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯄꯥꯛꯀꯤ ꯃꯍꯩ ꯆꯥꯈꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯈꯣꯏ ꯏꯔꯥꯡꯅꯗꯨꯅ ꯂꯣꯏꯅ ꯁꯤꯈꯤ ꯄꯤ ꯊꯥꯗꯣꯏꯅ ꯌꯦꯡꯅ ꯇꯤꯡꯈꯪ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯄꯥꯟꯈꯤꯕ ꯑꯣꯏꯔꯦ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕꯗꯤ ꯏꯁꯥꯒꯤ ꯑꯃꯥꯡꯕ ꯑꯣꯏ ꯄꯤ ꯊꯥꯗꯣꯏꯕꯨ ꯀꯜꯂꯛꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯨꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯔꯥꯟꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯍꯩ ꯐꯪꯈꯤ